ꯑꯩꯗꯤ ꯍꯛꯆꯥꯡ ꯉꯝꯂꯛꯇꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯍꯧꯕꯗꯒꯤ ꯁꯝꯅꯥꯗ ꯍꯤꯡꯍꯧꯕꯅꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯃꯔꯤꯗꯤ ꯁꯤꯡ ꯆꯟꯗꯨꯅ ꯂꯩꯍꯧꯕꯅꯦ ꯉꯥꯡꯕꯝ ꯈꯥꯕ꯫ ꯂꯨꯄꯥ 100ꯗ ꯌꯣꯟꯒꯗꯕ ꯁꯤꯡ ꯃꯄꯨꯜ ꯑꯃꯈꯛ ꯆꯟꯅꯅꯕ ꯆꯠꯂꯨꯕꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯗꯥꯔꯥꯒꯤ ꯍꯛꯆꯥꯡ ꯐꯪꯂꯦ꯫ ꯀꯨꯝꯕꯤꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯐꯤ ꯀꯟꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 10ꯗ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 100ꯗ ꯌꯣꯟꯒꯗꯕ ꯁꯤꯡ ꯃꯄꯨꯜ ꯑꯃꯃꯝꯈꯛ ꯆꯟꯅꯅꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ 3 ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯁꯤꯡ ꯆꯟꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯗ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯍꯧꯗꯨꯅ ꯁꯝꯅꯥꯗ ꯍꯤꯡꯍꯧꯔꯕ ꯇꯦꯔꯥꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯉꯥꯡꯕꯝ ꯈꯥꯕ ꯃꯩꯇꯩ ꯆꯍꯤ 19 ꯑꯄꯣꯛꯄ ꯑꯦꯟ.ꯖꯤ. ꯁꯔꯠꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ꯫ ꯂꯥꯟ ꯃꯅꯨꯡ ꯑꯣꯏꯕꯁꯤꯗ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅꯤꯅ ꯌꯥꯝꯅ ꯋꯥꯕꯗꯒꯤ ꯃꯇꯝꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯁꯤꯡ ꯆꯟꯕꯅ ꯁꯤꯟꯐꯝ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯂꯩꯇꯕ ꯃꯁꯦꯜ ꯍꯧꯅꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯩ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯀꯥ ꯊꯧꯗꯥꯝ ꯏꯕꯣꯝꯆꯥꯅ ꯍꯦꯛ ꯍꯧꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯕ ꯅꯨꯡꯉꯥꯏ, ꯊꯕꯛ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯛꯇꯁꯨ ꯑꯇꯩ ꯊꯕꯛꯁꯤꯡ ꯁꯨꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯎꯅ ꯑꯇꯩ ꯈꯨꯟꯖꯥꯁꯤꯡꯗꯤ ꯇꯣꯏꯅ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯕꯛ ꯁꯨꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯅ ꯁꯤꯡ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯦ꯫ ꯑꯇꯣꯞꯄ ꯈꯨꯟꯖꯥꯁꯤꯡ ꯉꯥꯏꯕ ꯑꯣꯏꯅ ꯂꯣꯛ ꯑꯗꯨꯗ ꯃꯍꯩ ꯆꯥꯕ ꯌꯥꯕ ꯍꯩ ꯑꯃ ꯍꯧꯔꯝꯕꯗꯒꯤ ꯈꯔ ꯍꯦꯛꯈꯤ꯫ ꯁꯤꯡ ꯆꯟꯒꯗꯕ ꯈꯨꯟꯖꯥꯁꯤꯡ ꯃꯊꯪ ꯂꯥꯛꯅꯗꯨꯅ ꯑꯩꯈꯣꯏ 5 ꯂꯣꯛ ꯑꯗꯨꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯁꯤꯡ ꯊꯤꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯈꯪꯋꯥ ꯋꯥꯔꯛꯄꯒ ꯂꯣꯏꯅꯅ ꯆꯣꯛꯊꯔꯛꯄꯗꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯆꯥꯔꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯀꯥ ꯏꯕꯣꯝꯆꯥꯗ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯦ꯫ ꯑꯩꯅ ꯊꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯟꯁꯨ ꯊꯥꯡꯅ ꯃꯈꯨꯠꯇ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯡ ꯆꯟꯕ ꯂꯦꯞꯇꯨꯅ ꯑꯁꯣꯛꯄ ꯃꯈꯨꯠ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯅꯦ꯫ ꯁꯣꯛꯂꯕꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯌꯥꯎꯕꯅꯤꯅ ꯃꯌꯥꯝ ꯁꯤꯡ ꯆꯟꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯗꯒꯤ ꯀꯨꯏꯅ ꯆꯪꯂꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯝꯈꯤꯗꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ 4ꯃꯛ ꯁꯤꯡ ꯆꯟꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯈꯤꯕꯅꯦ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯕꯣꯝ ꯃꯥꯟꯕ ꯑꯃ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯅꯤꯅ ꯊꯣꯛꯂꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯒ ꯍꯧꯒꯠꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯦꯂꯤꯐꯣꯟꯗ ꯑꯩꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯔꯦ, ꯍꯛꯆꯥꯡ ꯉꯝꯗꯗꯨꯅ ꯍꯜꯂꯛꯂꯦ ꯈꯨꯝꯈꯤ꯫ ꯑꯇꯩꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤ ꯍꯪꯂꯛꯄꯗ ꯃꯈꯣꯏꯗꯤ ꯁꯤꯡ ꯆꯜꯍꯧꯔꯤ ꯍꯥꯏꯅ ꯈꯨꯝꯈꯤꯕꯅꯦ꯫ ꯀꯨꯀꯤꯅ ꯃꯤꯇꯩ 4 ꯐꯥꯔꯒ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯄꯒ ꯂꯣꯏꯅꯅ ꯃꯊꯪ ꯄꯥꯎ ꯇꯝꯅꯔꯛꯄꯗꯒꯤ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯍꯥꯛ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯀꯥ ꯍꯥꯏꯅ ꯀꯧꯖꯕ ꯏꯕꯣꯝꯆꯥ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯎꯅ ꯈꯨꯟꯖꯥ 4 ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯃ ꯂꯩꯕꯗ ꯁꯨꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯧꯔꯛꯈꯤꯕ ꯀꯀꯥ ꯏꯕꯣꯝꯆꯥ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯟꯗꯨ ꯃꯈꯨꯠꯇ ꯁꯣꯛꯄꯗꯒꯤ ꯐꯝꯂꯒ ꯂꯩꯍꯧꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯍꯟꯃꯤꯟꯅꯔꯝꯂꯕꯗꯤ ꯃꯍꯥꯛ ꯐꯥꯎꯕꯗꯤ ꯍꯤꯡꯂꯝꯕ ꯌꯥꯕꯅꯤ ꯈꯟꯈꯤ ꯍꯥꯏꯔꯗꯨꯅ ꯉꯥꯡꯕꯝ ꯈꯥꯕ ꯃꯩꯇꯩ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯐꯥꯎꯕ ꯀꯞꯂꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯃꯩꯆꯥꯛꯄꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯁꯨ ꯅꯠꯇꯦ꯫ ꯃꯤꯇꯩ ꯉꯥꯛꯅꯕꯅꯤ ꯍꯥꯏꯅ ꯊꯝꯂꯤꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯁꯤꯡꯒꯤ ꯂꯩꯐꯝꯗꯒꯤ ꯃꯤꯇꯔ 100 ꯈꯔ ꯍꯦꯟꯅ ꯂꯥꯞꯅꯕ ꯃꯐꯝꯅꯤ꯫ ꯃꯈꯣꯏ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯤꯕꯅꯣ? ꯃꯈꯣꯏ ꯑꯁꯤ ꯈꯨꯟꯖꯥ ꯃꯤꯇꯩꯁꯤꯡ ꯁꯪꯕꯤꯅꯕ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯂꯥꯛꯇꯨꯅ ꯃꯤꯆꯝ ꯍꯥꯠꯂꯝꯕꯗꯨ ꯌꯦꯡꯅꯕꯒꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯪꯂꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯊꯝꯕꯤꯔꯒꯅꯨ ꯍꯥꯏꯅ ꯀꯞꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯁꯝꯅꯥꯗ ꯍꯤꯡꯍꯧꯔꯕ ꯈꯥꯕ ꯏꯆꯟ ꯁꯅꯥꯒ ꯌꯨꯝꯕꯥꯟ ꯃꯤꯟꯅꯔꯛꯇꯨꯅ ꯆꯍꯤ 2.5 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯅꯨꯄꯥ 2, ꯅꯨꯄꯤ 2 ꯄꯨꯟꯅ 4ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕꯅꯦ꯫ ꯑꯗꯨꯕꯨ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯈꯤ꯫